हन्नबगी लांगदा इंडिया लेंगाक सु थुबदा यावरे हाइना वॉइस ऑफ द नागा यूथ नमराल सिरकली बिटियांग खुलदा ngarang naga gi khul ngak pa volunteer ama cobra timna hathibagi thodok adubu yaningda phungtok laduna voice of the naga youth na thadurak pa cherolamagi matung ina cobra tim amasung jeliarong united front jet ufj anina khusam naraga biatang khulda attack chathaduna naga gi khul ngak pa volunteer ama hatkiba adu akanwa mong da yaningde leiriba khul ngak pa sing adu sahing chaba kuki terrorist sing dagi naga gi micham ngak stena na balaibani India Leingak amasung security force na Kuki refugee amadi Kuki narco terrorist sing asi laksinana ba matam chana thabak paikhatlam labadi nagagi khul ngak volunteer sing thoklam lamloi India Leingak amasung su chatnariba Kuki lal holup sing na pangthokliba thabak thoram sing asidagi miyam ngakthoknana ba nagagi khul ngak pa sing tangai fadana thorakhibani haujikti Kuki refugee sing gi agenda ama oiriba machal manau oiba sing hatokna hanbagi langda India Leingak su thubada yaure security force amasung su chatnariba Kuki lal holup sing na Manipur da thokliba irang asigi haurakfam oiri fibam asida micham miyam kayam kuina thamgadawribano haibasi wahang ama oina thorakle mayai kaba nisana ahongba pirakliba lamdam asigi geopolitics refugee singi masing hengatlakpa Refugee singi masing hengatlakliba amadi ngamkhaila na khutlai pusilaklabagi wathok kayada India Leingak na karishu tawba ngamdre haibasi puwari da ningsingduna lehoragani masida sunatana security force na micham miyam ngak senbagi mahutta makhoi na micham miyam singda onsinduna chathariba hat patupagi thawung asishu puwari da lengdana lehoragani lamdam asida mahausa gi tangdu leitaba fibam hanjil hannaba naga singna India Leingak da taknaraga lakpani madugi ona tainabada Kuki refugee singda phongna saugattuna mi fawba chahanbagi thawung chathahale haina cherolasina akan mamong da maral sirakli